ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯕꯟꯗ꯭ꯔꯥ ꯆꯥꯟꯅꯗꯣꯔꯦ ꯑꯗꯨꯗꯣ ꯍꯋꯥꯏꯁꯦ ꯌꯦꯔꯨꯝꯒ ꯊꯣꯡꯉꯅꯤ ꯁꯨꯝ ꯑꯉꯥꯡꯁꯤꯡꯒꯤ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯦ ꯉꯥꯒ ꯌꯦꯔꯨꯝꯒ ꯑꯗꯨꯗꯒꯤ ꯉꯥ ꯊꯥꯎꯒ ꯀꯣꯕꯤꯒ ꯉꯧꯔꯅꯤ ꯑꯃ ꯊꯕꯤꯅꯦ ꯒꯥꯖꯔꯅꯦ ꯇꯧꯅ ꯁꯂꯥꯠ ꯑꯃ ꯇꯧꯔꯅꯤ ꯁꯤꯅ ꯉꯥ ꯊꯣꯡꯉꯅꯤ ꯁꯣꯝꯗ ꯈꯥꯡ ꯊꯥꯡꯒꯠꯈ꯭ꯔꯦ ꯌꯦꯔꯨꯝ ꯐꯨꯠꯂꯤ ꯁꯣꯝꯗ ꯌꯣꯡꯆꯥꯛꯀ ꯎ ꯃꯣꯔꯣꯛ ꯃꯅꯝ ꯅꯨꯡꯁꯤꯕꯤꯒ ꯉꯥꯒ ꯑꯃ ꯃꯦꯠꯂꯅꯤ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯁꯂꯥꯠꯀꯤ ꯆꯠꯂꯩꯔꯦ ꯉꯧꯊꯣꯡ ꯁꯦꯝꯃꯤ ꯆꯥꯛꯈꯥꯡ ꯊꯥꯡꯒꯠꯂꯦ ꯑꯥꯗ ꯌꯣꯡꯆꯥꯛꯀ ꯌꯦꯔꯨꯝꯒ ꯐꯨꯠꯈꯔꯦ ꯉꯥꯁꯤꯗꯤ ꯉꯔꯥꯡ ꯉꯧꯔꯝꯃꯦ ꯁꯤꯔꯦꯅꯦ ꯃꯌꯥꯝ ꯍꯩꯖꯥꯡꯁꯤꯁꯨ ꯃꯨꯟꯗꯣꯔꯦ ꯉꯥꯕꯨꯗꯤ ꯊꯥꯛꯇ꯭ꯔꯤ ꯃꯍꯤ ꯍꯥꯞꯇꯦꯕ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯌꯦꯔꯨꯝ ꯈꯣꯠꯈꯔꯦ ꯃꯨꯜꯂꯦ ꯍꯋꯥꯏꯁꯤꯒ ꯌꯦꯔꯨꯝꯁꯤꯒ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛꯇ ꯄꯨꯡ 10 ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯡ 11 ꯁꯥꯔꯦ 11ꯗꯗꯤ ꯆꯥꯛ ꯇꯣꯛꯑꯅꯤ ꯉꯜꯂꯦ ꯉꯁꯤꯗꯤ ꯆꯥꯛ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯑꯁꯤ ꯁꯦꯝꯕꯤꯗꯣꯏꯔꯣ ꯀꯩꯅꯣꯒ ꯁꯤ ꯀꯩꯅꯣ ꯎ ꯃꯣꯔꯣꯛ ꯍꯥꯞꯇ꯭ꯔꯤꯅꯦ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄꯤꯁꯦ ꯇꯧꯔꯣꯍꯦ ꯊꯨꯝꯒ ꯎ ꯃꯣꯔꯣꯛꯀ ꯄꯔꯣ ꯅꯣꯏ ꯇꯦꯡꯀꯣꯠꯁꯤꯡꯗꯣ ꯄꯨꯔꯛꯅꯔꯣꯅꯦ ꯍꯥꯞꯆꯜꯂꯨꯅꯦ ꯇꯦꯡꯀꯣꯠꯁꯦ ꯂꯩꯗꯨ ꯇꯦꯡꯀꯣꯠꯁꯦ ꯂꯩ ꯃꯆꯤꯗ ꯍꯥꯞꯄ ꯌꯥꯅꯤꯌꯦ ꯍꯋꯥꯏ ꯊꯣꯡꯕꯒꯗꯣ ꯅꯣꯏ ꯇꯦꯡꯀꯣꯠ ꯍꯥꯞꯄꯣ ꯑꯩ ꯇꯦꯡꯀꯣꯠ ꯄꯣꯛꯀꯦ ꯅꯣꯏ ꯇꯦꯡꯀꯣꯠ ꯄꯨꯔꯛ ꯇꯥꯗꯕꯤꯒꯤ ꯇꯦꯡꯀꯣꯠ ꯀꯗꯥꯏꯅꯣꯅꯦ ꯖꯥꯝꯒ ꯑꯗꯨ ꯀꯩꯅꯣꯒ ꯑꯃ꯭ꯔꯤꯇꯥ ꯍꯣꯏ ꯍꯥꯞꯇ꯭ꯔꯤ ꯍꯥꯞꯄꯤꯌꯨ ꯂꯣꯏꯅ ꯑꯩ ꯁꯦ ꯂꯩꯔꯦ ꯉꯥ ꯃꯣꯔꯣꯛ ꯁꯥꯏꯅꯦ ꯌꯨꯝꯗ ꯆꯥꯗꯣꯏꯁꯦ ꯆꯥꯛꯀ ꯆꯥꯗꯣꯏꯅꯤ ngã lý mình đã làm hầu ra ta cũng không bày nào đâu rồi mung kia đi cha ok hả ok